mayam punung pu Shanjit Sharma taram noksari. Movie story Manipur ngasi mupudun laksari pa film asigi maming Madam Geetarani. Telugu londa masibu ratchasi haiduna su maming tholi. Masi 2019 gi July da release tawkhiba thriller drama category gi Telugu movie mani. Masina phangkiba rating singdi IMDb da 10 manung da 7.4 gi rating phangi. Google users na 77% gi like pirama film mani. Movie sigi director Syed Gautam Rao. Writer su Syed Gautam Rao noi. Adugo producer na SR Prakash Babu amadi SR Prabhu noi. Maroi ba saktam langni singdi film sigi main protagonist principal Geetarani gi saktam da Jyotika. Susila gi saktam da Purnima Bhaigaraj. Syam gi saktam da Kamalesh. Aduga film sigi main antagonist Ramalingam gi saktam da Haris Peradi. Phare mayam ai huzik film sigi wari liba huzerege. Aina haibada soikiba lankiba amadi si thobu yaw matam da mayam dengak piu haiba wapam thamjeri. Movie sigi ahu wasin maktada government school lamada ulay. School is the tamli bangang singa mapan da phamduna makhoi bu low bulak na bagi damakta ngai dun lairiban. Aduga di mafam sta makhoi bu low bulak liwasi tata truck amani. Angang sing sibu gari mathakta kakhan bagi damakta hairi. School sigi oza nupa ma tholoktuna angang sing sibu mathakta kakhala na bagi damakta phan su thari. Mafam sta angang sing sibu low bulak liwasing si gangster ngaktani. Mataw suna angang sing si mathang truck asing mathakta kakhalan kre. Gangster nupa sna oza sta hairi kamdori nungai riwara nakhoi gi vice principal adun kamdori. Ozasina punamag yai phari hen kumi gangster sin makhatari handakti angang masing su yamna hengalai masi ai khoi gi yamna harauni ngai ni ozasina kumi angang amamam da lupa yang khai di hengalan masi makhoi gi mama mapa gi oibati man mathangi da soidin hengalan gi haidun gangster sin kumi ozasina ai gi su khanbi duna paisa khara hengalan biu hairale masi gangster sina angang amamam da lupa chani piri bani madudagi nangi saru khara khaidok chau masi haiduna angang sing sigi mamal loina paisa sing spisile mayam da bhap tana bahai jaram gi angang sing sibu puri wasi mind sing da thabak su hanna bagi damak puri bani Tanjas to oza nupam sin silakla angang sing sikadai da puri wono haidun saujilakle paisa lori bo oza sin khumlai madi school is da ano bulak bo oza ni adana maram khangdabadi ngangjari bani ano bo oza sin chhatra sing sibu sing thana bonai adu gangster nupa sin saklak tru mau pai ga in badagi malai mai da ture turi bo oza sin yeng lu angang bo khajai da thadun mathak ta kaklo haidun inkhatkre oza sin amuka saukulak tuna angang sing sikadai da puri wono haidun saujilakpadagi gangster nupa sin amuka sumamai thajindru phukre asumata utagi hojikti oza nupa si upai leitana mamita pi gi ira chendra angang sing sti yeng manatana kari su upai mata leitre mataw sumna kari su khangjadra bangang sing sibu trak ta hapkatun puduna sakre trak tongbu sida angang sing sti yamna harauna su lawnari bani asumnu utpaga loina film sigi title loriba Madam Geetarani hariba si chongthoktun ulagle mathangi sindana passenger puba bus sama thorli basi ulai manung sida tongli nupi man hairi aina mafam sida laksari basi ai gi sanupi bu government school de admission tawna bagi damaktani asumna harikda basa sida yauri muyosing ngakpaga loina mangwan loin jeng sinarale aduga nupi man hairi nangbu mafam sigi government school sina trabadi atop school mata leitrawra aduga basa sigi manungda Geetarani haribi nupi su tongli bani mayam sigi mawung mataw amade hangakli bo hangista masu ngakpa phawri bani masigi matungda puthura hariba mafam si yauduna bas dagi kumtharaga auto ma tongdunu lagli bani auto driver sna hairi mafam sigi government school sida admission tawba lakpani haibisi tabada mayam ngakpham thoi maramdi madugi school adudi ngayon pham amaga pangkhangni School adugi mafam khudimakta amot padana pik thanbani aduga langbagi jatu su nakhong ani si pokhai tawbani school adu tamliba angang singna dharma jat bijat ki mingda makhoi masel ngai leitana su phunabani school adu laik takpiri bo oza sing adu su makhoi gi yum dauna kusi rasi da dum laina bani hoi tawbugi di government gi school sing haiba simaktabu mataw sumna amata na tai chade tawbudu mafam sigi school sina phatte haribo government school punamakta gi hena phattabani satra singda afaba mahi masing phangana bagi damakta school haiba silin khaliba natro तबुदु मफम स्ते लेरिबा स्कूल इस तमहनबा तारबदी संसार स्ते लेरिबा फत्तबा खुदिमक की हिनबी दो अंगांग अदु दसु खरगनी एखोयगी लमदम पुथुर हरिबा मफम स्ते लेरिबा गवर्नमेंट स्कूल सिदी थाइनगै नुंगी जुकी मतमदा लेबा फिबम अदु चप मानरिबनी असुमना ऑटो ड्राइवर सिना हायरलिबा सिंग सिबु Geetarani अमदि मचानुपी बु एडमिशन तौनना बगी दमता लालिबु नुपी मखोय नि न सुवा मसेट अमता ngang दन तुइना तादुन लेरिबनी ड्राइवर सिना हायरई आइना ngasai magul phongdok तुन थागलिबा स्कूल अदु तु हौजिकति यौरले Oze Geetarani na auto di kumthaduni yengakpa matamda government higher secondary su magi minwangda leiribasi ure adubu maming tharibasi mutun leiribasi su mana ui auto driver sin makatarai aina ngasai digi aduk phajana haijaribasi da bhawba na khoigi na chama phamste admission tawhange hairibaro adubu Geetarani na nokphet tawbuna tana wahamata khumde mesda auto driver sina o phare sanction biro haujikan ni matamasti free da pawtak pirugi kana walaitabani masyaram nago auto thawdun mahak chatkre Oze Geetarani na school gi akoi bisda yeng duna sangsilali school gate manak nang na pan dukan ma phamni bisi su ui satra nupa masa sing na dukan sta sangsilaga churup leiri bisi su mana ui tektha dun leiri ba school gi gate asi su mana ui fencing wang mudagi amora kai sing campus manung da hunjilakli bisi su mana ui kitchen room gi yum thak shagai dun leiri bisi su ui
thong thakpada siinagadaba batusing asibu phibam thina thamlibasisu ui satrasingna gate changlakpagi mahutta kintharaba fencing kaduna changlibasisu ui school asigi campus manung asi atuki mati kami leiriba satrasing asibu kanamata ngangbinaba leitana magi kusida chong phanduna sanaribasing asisu ui uniform ningthina phajana setribasisu ui aduga Geetarani ni yengthokiba matamda ojanupi singna ka manungda pham leiribasi ui aduga ojanupi mana hairi masigi angangsing asibu lairik taklaga karibu kanagadabano matau sumna Geetarani ni mathang changsilaktuna classroom mapa yausilaktuna thongnawda yenglakpada ka manungsda leiriba satrasingsina aduki batik langduna sanaraga leiribasi ui aduga makhoigi mamangda oja su leiribani tawdubu madi nakongdi earphone hapsinduna phone yengduna leiribani makhutta chai paiduna table da thinduna hairi nakhoi myam asi langmankhre langdabida tumin sanaba yadro masi hairaga ma makhatana phone yengduna leiri masibu Geetarani ni thongnawdagi uribani masigi matungda mana kamagi mapa yausilakpa matamdasu manungsda leiriba satrasingsina magi khata lairikna singba segaina duna makhoi masel thaduna sanaduna leiramlibasu ure masi uda Geetarani singakpada loirabani masigi matungda mana kamagi mapa yausilakpa matamda ojanupi amadi magi satrasingda yamna gyan tana lairik takpiduna leiramlibasu ure mafamsda leiriba ojanupi sigi mamingna Susila kawi ma khaktangdi schoolista leiriba satrasingbu thamoi sengna lairik takpiba oja haibadu oire masi uda Geetarani na mabu nokphet tawduna yengjari masigi matungda Geetarani na principal gi room gi maiki demna sangsilakli makhoi gi mamangda oja ani tholai amana hairi aidi dukan gi thabak yam si lawi mafamsda ina lakli basi sign tawna na bagi damakdani hojikti sign tawrabani na ai muk chatle asumna lupasna sachri basi Geetarani na munni yengdun lehuribani masigi matungda Geetarani na office room da sangsilakle tanjasta oja nupi madi mobile da rangoli game sanadun leiri Geetarani na mabu kauribasi thaushana tade haiphet yenglamnaga yamna usita mongda isai ngangduna makhatana rangoli game sanadun leikhe Geetarani na hangli school is the morning assemble tawdabra mafamsda leiribo ojanupi sing maming asi mamata kawi mana khonjel kankhana hairei nang kari pamano Geetarani khumi ai angang asigi admission tawna na bagidam talakbani mamata na saun khumnai horen vice principal na laklu matungda mangonda gi receive lau matugi matungda admission form pigadabani headmaster gi ka oribase thonglon nun leiribasi ui masda macha admission tawna na bagidam talaklibu nupi sna hairei school asigi oina principal leitaba mali lahutunu mamtana hoi chumi school asigi principal leite kasi manungdagi nakhoi yamna thuna thokro adugo mapando na ngairoro natrabadi vice principal laaga ingona ngangladore asuna khonda thina serakpadagi Geetarani amadi nupi si mapana thorale hojai Geetarani na koibsda dum yengi class tawringi matamasida su school gi satrasing si fencing mathakta pham nun leiribasi ui aduga ka manungdana oja nupi sing si keba khara mobile phone do wadi sanaduna leiba khara tawribasing si man loina uribani Geetarani na vice principal lakpa ngaidun leikhalibasi kui khalale Pana kuina ngairam matungda hojek school ki vice principal oribanu pasi gari masa ma thodun lagle ojanupi na ha ma thol ibasibu mana huisal khongduna sulagnari mana he on thorokpada Geetarani ga mayok narure masdi mana shaurup na hairei nangbu karano ai gi lambi ste lepla ingona yengdun leiribudu kari gino ai gi lambi dagi yam thuna handokro asumna khonjel wang selmna ma ka manu singsinre tabudu Geetarani di wa ma selmna ngang lamangona munni yengdun lehui mamtana kauduna hairei ai khoi gi vice principal oriba sar hari saribudu mahami aduna lawari sanuru haidun kausilale Mastagi Geetarani khoi sumanung ista sangsilale Harishna yamna usita mongdi yenga hairei karino mafamsda kai dobu lakpano angang asibu admission tawna na bagidam talakpani haiduna Geetarani na khumi Harishna hairei session hokibadi tha amarom phakre aduga na khoina hujik ta lakliba karamba class ta tamgadabano Geetarani na class 6 ta tamgadabani haina khumi mastagi Harishna sema sera mata karigumma ma idunu pisilakle Geetarani na lokhatuna yenglubadadi admission tawbagi fee si lupa 2,900 haiduna iramle Masi uda Geetarani na government school gi admission fee di lupa 2,300 khakta lawani adugu matau karama lupa 2,900 lawgadoribani masda Harishna noktuna karigumba private school da admission tawbu taragadi lupa lakh ama pigadoribani adugu mafamsda nakhoin laklibasu session haukraba matung tha ama chontaragani maramaduna madugi paisa do ayam manate mafamsda angang asibu admission tawhon gyaragadi madugi senpham adu piba dabani natragadi upai leite school asdagi chat pikro mastagi Geetarani mangonda sauna munni yengdun leramnaga hairei nangdi madugi chawkri du phambagi matik chaba mi sunate adugu matau karama nangbu kanana oja ohilamlibano Mastagi Harishna khangchau saulukna hairi nang ngangli busing tu karino nangumba mana ikai piba yaba mi saklaise Mastagi Geetarani ni khumlai uredana hujikki nangi thamoi da sauningba phauramlani adu argadi nangna ingon nangangni wangang sangang sing du sukhara phajana ngang natrabadi ai gi thamoi da su sauningba phauribani Harishna khumlai o mafamsda nangdi ai bu takpi tambi ba lakli boire phare adu argadi nangi angang sai na mafamsda admission tawhallaroi atopa school amata tawhalluro aduga nangna makha tana wa chaga chaga ngang non leiba tarabadi angang sibo atopa school da su mingchan ba yadana magi damakta ina se igani aduna yam thuna mafamsda gi sakro kadai dagi lakpa mi sing no ai gyan men tadre haiduna ma yam thin seiri mastagi Geetarani na mangon munni yengdun lermlaga nokphet torga mama panun da thoki asumna ma hujik yamna mukhaina thorlaga school sigi bel king na bagi damakta leibu yo chei su yamna kan yaikre asumna tawdagi mafamsda leibu chhatra sing amadi oja sing sing nakna bada loire tanjasta hari sari mu pasi atoki bitik shogalagle Geetarani gi manakti sen thorokna bel king libu si to waiduna lawhatuna seiri adu Geetarani ni di bel king libu si tokte
Harisna mangonda lau lau duna seksi libani. Mesti Geetarani na magi bag tiki se ma puthok tuna mamta ada pisingre. Mana se si hang dok tuna yeng lu matam de angak po wapam ma khangle. Adugo mana ngak tuna Geetarani di yeng tuna hairi mahag se ekhoi gi school sigi anobo principal adu oiramle. Asuna hari puda hari sari bunu pasti ngak pagloina na Geetarani da mun yeng tuna lei. Hauji chulep tuna Geetarani na bel si king libani. Masing matung dole libasi school sida lei riba satra sing amadi oza sing punna assemble tawna na bagi damak tale bangre. Geetarani na satra sing si mun yengli. Adubu mafam sida lei riba satra sing sti hana dagi assemble tawba haiba du khangtrabani na discipline haiba si masat amat yauna dre. Mamang da principal lebli haiba khangna makhoi masen muru muru muha ngang na ba amadi leng ot pa hai humbagi thabak lepte. Masibu Geetarani na mun yeng dun lei ribani. Asuma leiram naga mahana lauduna hairi aigi ming Geetarani. Ngasidagi school sigi anobo principal adu aini. Hayengdagi satra khuding ng pung mapan tadringi de school di yorakadabani. Pung mapan nga minute mga hek tabaga school gi gate launching gani. Satra mata na fencing kalaga school manung da sangla piaroy. Satra khuding mana uniform suna selakadabani. Bell khingkhram matung da class ti yobangam da bo ozado aigi maikedi gi notice thagani. Aduga mamta bu kauduna man hairi karigumba aigi maikedi gi notice ahum lak phangkhraba ozado di shoidna maki suspend chatgani. Register da sign thak tawramlaga class ta di sang da bo ozado gi mathakta police complaint su chathagani. Ozado gi mathakta suspension gi process chathanabagi damakta aina recommend tawgani. Asum harakada mafamsta leribo oza sing sti pakhana bada loire. PT gi damakta leribo oza sna hairi hana wai sanga leramado hojik ti phanglaroi. Aikhoi khudimak loina thabak tawbu taabani. Geetarani makhatari school haibasidi school lama oibagi leifam thokpa magul dugo loina na leigadamani. Aduga mafamsta leribo oza sing ase chhatra gi damakta leibani haibasi oza khudimak na gyan tabigadamani. Masyar marga chhatra sing asibu class manung da changna nabagi damakta haikre. Magi wafam sitarga susila hairibi nupi sti nokjari bani. Haibadi phongdoli wafam sing ase achum mangak haibsi mana bhab tabadagini. Tabudu atai oza sing sti loina shaunari bangak aduga maruina vice principal oriba hari saribu nupasini mayamdagi khare hena shauribasi. Hojik mantani sensilaktuna hairi madam mafamsida leribo oza khudima introduction gi damakta kausilau haibara. Matuda matam kyam kuina lawgani haiduna Geetarani na hanglai. Mamtana punga marom di sangani. Masdigi Geetarani na madugi matamatu da class manung da chhatra singbu kana oza na takpi tambi gadori. Maramaduna darkar lerakpa matamda ina soidana maki kaurakani. Hojikti oza singna magi takadaba ka singda changna khro hayu. Masiharamlaga Geetarani si mai ka da sangsinkre. Tabudubu vice principal oriba hari saribu nupasti phamdun leramli. Masdigi Geetarani mamtabu kauduna hairi mana class ta sangdri basina karigino. Magi oina di schedule amata semdri haiduna mamtana khumlai. Masdigi Geetarani na hojimak schedule semdra magi makhutta bi. Aduga mangonda hayu matam sana chhatra singbu takna nabagi damta class ta sangadabani. Office ta mata usumna chokri da phamna nabagi damta darkar laite. Magi wafam sta da hari saribu nupasi amna shauni na mangona munni yenglaga holai. Aduga staff room da satna nabagi damta thokre. Tabudubu mana Geetarani da munni yenglaga sakhi. Tanjasi da chokidar oribu nupasi sangsilaktuna principal na phanggadaba ka asigi thong hangdoli. Thong amagi mathangda atopa thong masa ama yauriba si Geetarani nu ure. Masdigi masina karigidamakta haplibano haiduna hangle. Adomgi permission yaudana kanagum amta changbi yadana magidamakta tawribani haiduna chokidar asina khumi. Mr. Geetarani na mandir gi manung da changna nabagidamakta kanagum amadagi permission lawbagi darkar tade. Mipum khudimak changbi yabagi haklei. Aduna masi amathuna lokthokadabani haiduna serakle. Matam kuina dagi mi mata changna drabanina ka manung si yamna mot alerambasida nganglakadra kibadagi chokidar nupasi su yam pakhale. Yamathuna ka si sengdo hanaba tawrge medam haiduna sumar phongdoli. Masi matung da Geetarani na maga lakmina kiba nupi sigi macha nupi sibu admission tawbire. Aduga angang istaman hairi nong ta soiba tawdani school kana na bahona gadabani. Masi matung da mama macha si school dagi salankre. Aduga mamta hairi nupi snasu adom principal ni haiba khangdabani na discipline kair wo hai kyam ain phongdokre. Madugidem ta gakpi gani haiduna sumar phongdoli. Mathangi sindana oza sing asi magi satra sing laik takna nabagi damakta makhoi su yamna kana lairik banari. Mafamsda PT takmi nabagi damakta oza ma su yauribani. Madi yama thibong law misani. Matam chupada kariguma machana nabagi damakta honaduna dum lai. Hojik mana matomta ta haijeri tanjasda ai kariguma khardang di chaning khredako. Aina sapot chabada makhoina khangkhiba tarabadi aingondagi soidna mullaga chakhini. Maramaduna lotna khangan batawdana sadaba yararoi. Aduga tanjasda vice principal hari saribu nupasi makhoi ka sangsilagle. Mana sanglak presida leramni bo oza singna good morning sar haiduna loin haugatnare. Misdagi PT master sisu sapot chabana hudre. Mana hairi tha taruki matungdani vice principal sarna aikhoigi staff room misda sangsin birakli basi. Adona lengsin birau sar akhoi myam punduna mutang phaminasi. Hana di phan sing isda yorpi thok ton leramani. Ngasi khakta da loina yesin khrabani. Adona phambada karimata thillaroi. Asumna hari saribu nupasi su makhoi myam marakta sangsin duna phamlare. Tabudubu makhoi amaga wari mata sanade. Oza singi asengba mathau do ngasi dagi pangthoklagani khalubada makhoi yamna matha saribani. Tanjasda PT master sidi asapot lon zaning mana ngawrabani. Masidagi purikhaudgi lon asapot puthorlaga mayam khangandana chinung do hupsinkre. Harisna hairi nongna lakliba principal asina khanjaribasi mahak masamaga si maharani ni. Aduga ikhoibuna magi minayoina leiba mi ni. Kaidonung da mana ikhoi mathakda rule salai biaroi.
asumna hiring PT master na asa pot sikai gi ma khol si hauna tare masding ngak na duna ma amsna mangon mun mun yeng sinarale masdigi mana ikai ba madi pakhat pag loina na hairi walnut haiba maru du sikai ru budagi ma khol hauri bani haiduna ma khumjili masi matung du lali basi Geetarani na sokidar ga punduna school gi gate wang da tholali school gi wang da chhatra kya ma lari basi ure manung da sangsin abagi damak ta sumana sairi tawdu wangang sing asna di man hairi basi thau chade tanjas da shurup thaktun leiba chhatra mu yauri Geetarani ni sangsilak tun shurup basi mulle masdigi chhatra sna mangon da shaung mit khani yalai Sokidar na hairi mahakase khoi gi naung laku principal adun aduna yam thuna na khoi school manung da sangsin kho chhatra sna yam usitan mu khaira ga hairi ai gi pa du kanano haiba nang khangra male aina sarkar gi school da tamlibagi maramdi tension leitana laik tamutu pa amadi gi tawri bani masi hairana mit khani yang laga mak chatkre Sokidar sida Geetarani na hairi magi mapadu purga hayeng school lakadabani haiduna mangon da hayu masig matung na madam Geetarani na makhoi gi school gate me ada phamliba pan dukan sigi manak sangsilali bani nupasna karimata thausadana hairi lengsin biraksi madam adom school sigi anoba principal ni haibagi pawsu tai Geetarani na school dagi meter chamnga phawgi manung da leiba area da dukan phamjilaga churup khaini pan masala na singba yon be aroi maramadana yam thuna nangi masigi dukan silak thoki gadabani masida nupasna yam usitana adom gi thabakti angang singbu laik takpi bani adu aingonda din nang takpi darkar leite kadai da dukan phamgadabano haibdu ai ishana khangjai masigi Geetarani na mangon onsilaktuna mit khani yarle aduga dukan gi pochai sing sum makha da sing thaduna thuai bhaurale masigi dukan phamli nu pasna shauna nangna ingon da singner badi aphabu oiroi haiduna khut thana na bagi tum tuma ma pan da senthorale tobudu yam thuna Geetarani na likli bottle ma thugai raga mangon da attack tongna na bagi tum sem chadun leire masi ubudagi ngasai makhai thau chadan leiram ba chhatra sing si magi pakhan aduna school manung da loini sensin agre hujikti dukan phamli nu pasi pakhat bid loire mar hairi medamai punga piu matung da ai amohan school mayas da kwa churup khaini ni sing amathi olaroi dukan pham tok tok tuna ai khungang da mohan jakhrage asuma nu pasna haijarak padagi param ni ba kai bo bottle si thamnamlaga madam Geetarani si school manung da mu sangsin khre pasigi matung do leli si school gi classroom manung da angang nu phamasa ani na wari sanari basdani angang amana hairi school gi gate me ada pan dukan pham nu pa do ekoi gi nong lakli ba principal nu pisna khutna ma lei thek tuna mamai di yamna kana thin khre ai adugo mana mu kaw mu tam da dukan pham nu pa do pai thok tuni yam lap da tai hai bi paw mai da tai atopa ngang sni ama pakhatna nang hari paw du ba sem makiro nang mit mang na madu uhura angang am sini khumi mado ai gi mit bak sini uhuri bani asuna har kus da angang masti pakhat bud loi khre aduga matom ta da haijari adu rabadi ngasidi gi aina angang nupi masa sing amata ga wari sana ba yar asuna haibaga magi mamita makoi school gi principal madam Geetarani sibu durga hari bilari bi du gi shaklon doina ure haibadi magi miyeng da madam Geetarani sibu yamna sathi bu nupi ni haiduna khanki bani masigi matung do leli wasi hap thabagi mata moiduna angang nu pimsa kharana magi tiffin pudoktuna cha thaksing chanari tanjas da Geetarani su ka manung sta sangsilale aduga mana hairai ai suna khoi marakta yawu yagadro masigi nu pimsa sing si khangpre khangduna good afternoon madam haiduna phukbu hawunare makoina di yamna ikai hangoi jaba ma thamoi da phawje tobudu madam Geetarani gi thamoi da di makoi sing si bu cham cham na mama nabi amagum khalli magi su sana na bagi damakta tiffin hangdorale aduga mayam share tawna na bagi damakta hai magi yaungna riba mathel sing si bu loina share tawnare masibu chara Geetarani na hairi nga thongbagi mathel ma yauri bisite aduki matik hawi aduga porali bangang sta ban hairi injang mathel se aduki matik hawi haiduna nakhoi gi ma tam aduga Geetarani na nakhoi gi ming sing kari kobuno haiduna hangle masdigi angang sing sna aigina Sital aigina Deepika aigina Farhana aigina Asik aigina Chitra haiduna mathang khumnaragli aigi di Geetarani kawi tobudu nakhoi na samjilaga Geeta haiduna kawi yagani maramdi ngasidagi ai se nakhoi gi marup sanarabani nakhoi gi namanabi haibudu oirabani aduna ingonda madam haina kawbi mahutta ming wena kawbi ai aduga khonjel tathana mana hairi tobudu nakhoi na khangadabadi aikhoi marup sanari bisi karai henjinbadi phatte ko asuna harkut angang sing su yamna kan noknari masigi matung da Geetarani na tholakpa matamda angang ani na ising thaktun leiri basi ure aduga di makhoi ni yang tholakpa matamda ojana leptun yang lamni bisi udai pakhatuna oja lagle haiduna makhoi yamna kan siana khre aduba sumna sialakpa matamda angang abadi tusille masigi Geetarani sensilaktuna angang sibu singkhatpiri karigidamukti siali bano haiduna sumana hangli angang sigi masad pakliba upulna singba mana kanthokpiri angang nupa masa asna mangon mundi yengga thamoi manung da haijeri aina mahak si yamna sathiranguni haina khaluri basidi aran bani madi aphabu nupi oiramle aduga masaksu yamna phajai angang sta Geetarani na hangli ai uraga na khoina siali bidi karigino ai si bud nupi oina na khoina ururabra ai wa ma haige munataw karigumba asoiba aran ba thabak amata tawrudragadi kanagumba amata da kigida manate aina hari wafam sinang bahap tarama natra masta angang isna su tajirani medam haina khumi Geetarani na nang bukaram class ta tambano haiduna hangli angang isna second class ta tammi haiduna khumi nangi min kari kawno haiduna Geetarani na hangli syam kawi haiduna angang isna khumli hauze Geetarani na yamon nungsina angang isna supire aduga classroom da changna nabagi damakta hairi tobudu bu matang isna nokning libo wafam di angang nu pamsa sigi thamoi da Geetarani bu uzaraga mathung marang haukre maramasna nokphet tawduna Geetarani bu adum yengduna salibani
aduga magi thamoi nungda phongdokchari nangna ingonda pibiriba nungsiba du aini kai khumnabu utli aduga ngasi haiba numit asdagi nang ase aigi thamoi gi lairembini haiduna ina lawrabani asuna haibga angang sigi mamita Geetarani sibu lairembi magi saktam doina ure matau suna nokphet tau tau duna angang sina Geetarani bu yengduna dum chakre mathangi sindana numidang gi matamni hoje Geetarani gi yumdu ulai whiteboard ama sina duna mana school da sathar kadaba plan singi sat yek thok duna wakhal khalli tanjas thamagi mapa sangsilaktuna ngasigi nangi school gi khongchat adu bu kamdo buno hainang Mr. Masanupina pumnamak loina afaba ngak toy hainduna phongdoli adu mapana makha tarai aina di mafam sigi on thon thok pau kya matai mayamna hainei mafam sta adu kibiti crime gi thokdok sing thoi thamagi manungda murder case amamam de adum thoi hai aduga mayamna haina bu wafam amana crime gi thokdok sing tholi bu gunda sing asibu police na karisu tawbu ngamde haibusi Mr. Masanupina karigumba lairibo aza sing asina masa masa gi mathau masak khangna kharaga hen wana honarabadi police sing na tawgada bathawakta khara makhai di laitho han bangamgani Masna mapan noktuna hoi chumi nanga wari sana bada kanamatana mai TV bungam lo have say ina suhana dai khanglibani mase haraduna nok noktuna thokre magi tawgada bathawak sing gi baramda yamna munna wakhal sungli mathangi sindana Geetarani na auto tongduni school da laglibani mamang da su ukhraba auto driver asina angangi admission tawkhrabara haidun hanglagli hoi angangi admission tawkhre haidun su Geetarani na khumi masda driver asina makhata na hangli adu eragadi kari thabak wal huduna amuk school da chalibano Geetarani na ai school da thabak ama tawkhre marabadun chalibani sumna harakpada auto driver asina ngakpadu loikre aduga mara makhata na hangli aduk na thaisa khidraba school da nang thabak tawra boire nang tawribadu bu karam makhal gi thabak no aina sum khanbada soidana maki clerk ki thabak oirambada mali mafam adu da oza makti oiram loi habigi thajaba lai adubu oza oidribado hena thaganingai kariguma nang oza oirubu tarabadi mayamgi khonthi soidana charagadabani adugu mara makhata na phongdoli aikhoigi India hariba leibak sina chawkhatpada tapthariba sigi maram se ateina natte phattaba wakhalon chenba oza singa sinani maramdi makhoina kaidonungda satra singda corruption tawdanabagi wafam asi phongdokpa leite aduga ina medam da wahang amasu hangjanini mafamsda laklibo oza singsi angang singbu lairik takpi nabagi damakta lakpani haiduna domna khanbibra madumadi kaidonungda khanbiruranu maramdi oza singsina mafamsda laknairibasi masa masagi talab phangnanaba amadi corruption gi senpham sing lowbu yananabagi damakta laklibani government na karigumba makhoigi tolop singa si tangkhai matang kaktabirabadi leibak sida leiriba oza oiba mioi tangkhai maromdi masa masagi oza oibagi sinpham thadokna duna soidana maki sena khigani asumna mara nok nok tunu phongdoklibani tawbugi budi oza singni haiduna lakliba singase lairik takpi nabagi damakta lakpadi amata natte aina haijari wafam sida medam na kari khanbibagi magi wafam sida Geetarani su nokli driver sina makhatari medam na bu yabiragadi nungti gi oina medam bu drop tawba amadi pick up tawbugi thabak se aina tawjarage asumna wari sana sana lakpana school gi gate yoduna driver nu pass da bhara piduna thadokre masri matungda mana school manung da sangsilakpada Susila haribi oza nu pi sigi thengnare mana hairi adom se oza Susila haibudu natra mana su hoi mani haiduna pakhum pirai Geetarani makhatari adom maramda ina wafam kyama tajai school ki transfer chalaba matamda da adom gi promotion phangani haibudu phawba adomna school ki transfer chatkidabani asukiraba chahi 13 si school da oza oiduna dum laklabani masigi wafam sing sitajabada igi thamoi se aduk mitik penjai hauze Geetarani na ingonda asirwad pinabiyu haiduna magi khong paiduna khoramkre Geetarani gi mawung sida oza Susila su thamoi da ngakpa madi phawre masing matungda mahaka si mapanda thokre hauze school gi leiriba chhatra punamak assemble gi damakta pulli mafam sida Geetarani na mic sina duna lauri punamak pu good morning assemble gi anobo format sing asi chhatra sing pungning changa taw kangsi na hek khingkraba matungda leiriba chhatra khudimang na minute manga gi manungda lampak sida pungadabani madugi matungda speaker gi khuthangda isai ma soidana thagani maduda chhatra khudimang na dance tawgadabani aduga karigumba oza singi marakta su apamba yauragadi dance tawbibi yagani masibu warm up song haiduna kawi asuna harkus oza singi sidi ngakpa phawrami hojai Geetarani na isai thana nabagi damakta lawbudagi isai ma tharagle ahan badadi angang singi si dance taw haibi ade adubu kona thangdadi marak sidagi angang khara dance taw hawragle masdagi hek leiriba angang khudimang loina dance taw nakre tawriba thawng sida angang singi sida harawna buda loikre asumna medam Geetarani na isai thaduna angang singi sibu dance taw libagi maramdi angang singi sa haraw harawna school la lakning nabagi damakta tawribani masigi matungda Geetarani na makhata na lauri handekdagidi Sunday numit su school open tawraga thamgani asumna harkus do oza singi sida hena matha sanakre Geetarani na makhatari Sunday numit da school karakta yaroi haiba rule di laite tawdu aidi Sunday numit su adum school da lakani karigumba na khoina talent sing leiraba haibadi isai sakpa dance tawba amadi oiningba ma hek oibi ai madugi maramda karigumba hangsing hangningba leiraba su seede itholaba matungda aada leiriba box asida thadaramba yagani masigi maming Sunday box haina kawi masibo aikoi myam punsilaga celebrate tawgadabani numit khudingi oza mamamna school asigi diet pumba pugadabani madon nungti numit khudingi sense tawgani suknagi oza ma khaktana magi numitugi oina hek thokliba event khudimak manage tawgadabani karigumba asoiba aranba yauragadi numit adu duty lauriba oza aduna diet khudimak pugadabani asuna harikpasda mafamsta leiriba oza sing sigi thamoida karigumba pakhatnaba mdi phawrabani
Hojai Geetarani makhatari phare huzik aina hairiba wafam sing asibu mayam chap manan lawminasi mana lawduna hairi yamna harau harauna khudingmak tamsi pulap ama toina punsinaduna tamminasi thauna leina tamgani sangsar pumbada akhoi gi thauna khudingmak utkani asuna man lawribu khudingmak pu angang singsna matung inaduna lawribani tanjasta school ganak nan leiriba lambi sta kar ma thaurai masai manungda Ramalingam ko bunu pa yauribani mahangna su school gi campus manungga lawribu khonjel siloina tare masding ngakuna mana yamna munna tar leiribani mayam da bhapta na bahai jaramge mafam sta lagli bunu pasing maming Ramalingam gawi mahakasi lamdam sigi na hangli ba private school ke amagi mapusu oiribani aduga khoni gi pothok puthopui company ke amagi mapusu oiribani school sta chanari ba phazarba niti niyom sing si udani mana ngaktuna munni yenglaga leiribasi masi matungda Ramalingam hari bunu pasi magi MSc hari ba company si office ta yoshilale mana office manung sta sangsilakpada hana ngaidun ler manu pamna good morning sir haidun hawali aduga Ramalingam na di karimata khumlamdana sangki tanjasta magi assistant na hari sir akhoi gi oina Belampati hari mafam duda private school ba hangdok libani mahagase Belampati hari mafam duda leiba government school magi wazani mana wazawri ba government school duda tamlamba angang tarani thoi akhoi gi private school duda transfer to lakibani madugi damakta commission longna na ba mana mafam sta lakibani Ramalingam na hari aduni dana nanga tori ba thawak adu yamna phawa thawakni magi damakta 15% gi commission pi kho maramdi mana nungaina leiba tarabadi akhoi su nungaina leiga dori bani masi haramnaga mahaka manung de sangsinkre assistant nupas na magi manakta sangsilaktuna mining company sing adugi report ni haiduna file ama pisilare tanjasta Ramalingam na hari ngasi aina lambi da lakma matamda government school dagi anubu khonjel matai maramaduna madugi anubu oza adu kanano haibudu nanga thigalakadamani nupas na satke to woman amuka na kauduna hairi mafamadu da topa mioi amata thaganu nangna samak chatlaga yengthokadawani aduga nakalamadana school campus manung ista car ma thaujelli aduga dei mafamsta laklibasi makhoigi lammasigi MLA oiramle kadaino nang haibunu piado haiduna masanu pada hangli masanu pana khudon bitinduna tu adha leire haina tagli mamangda Geetarani na surup thai haiduna mullubuda shauna aigi ipadu kanano haib masa khangramale hairam bangang aduni mafamsta leiribasi MLA na Geetarani gi manakta sangsilakthuna yamna mukhaina kaurga hairei madam nang sira anubu principal oina mafamsta lai hairibase aina mafamsta laktribu makhaidi isanu pabu school de sanghalloi hairibasi chumra ai kanano haibasi nang masa khanglabra ai se mafamsigi MLA ni ai gi isanu pana government school de tamlibagi maramdi freedom phangnabagi namaktani mana hek pami haiba thabak singdo aina loin tawhul mangaktani mangonda iyat papan ba mata ina piba pamde ningthogum thamliba isanu pani tension leitana laik tamhanba pamadagi aina government school sida tamhalibani aduga nangna karina thik leiduna khoi gi thakta wangang libano Geetarani ni khumlai ning tamba haibsigi mingda phattaba lambi de khudong chaba lawudaba nate ning tamba haibsidi ikai khumnabaga loina na afaba lambi de sinagadabani tawagi budi nangi nasanu pagi mara laite mapa oriba nangna di mathong chadraga nasanu pan di matau karamda phabangangani asuna harkuda MLA si shauning ba madi ikai bu su phawre Geetarani ni makhatari aina tawning madu tawgani nangna ingonda kari tawbungam mono haibu yenge aduni amathuna mafam stigi sakro mastigi MLA sna shaung lawduna hairei nangna singnari ba sikaratano jaga si aigini haibsi nangna kauroi masih Geetarani na mafam se aigi school ni maramaduna aigi hak saung leiribani MLA na nangbu school estigi aina tanthok pungami adu man hari wafam se Geetarani na karimata thausadana no phet toramnaga school lomda sangsinkhre masigi MLA sna masanu paro onsilaga school est nanga tamlugi darka laite masigi school est natrabuso atopa chamarom leiri nanga tamning mafam da tamba yagani masi haraduna makhoi imung munung sisakre tobu tanjasta Geetarani na onsilaktuna zero haina laurle nanga se zero phangda matik chaba mini masi haraduna MLA gi masanu pagi manakta sangsilalga hairi aina hari wafam se achumba makini nanga se zero ni asun harkuda MLA gi imung nung sing siloina ngaknare amadi thamoi dei kai bu siloina phaunare Geetarani makhatari nangi papa gi mingsi na banatana nangna kari tawbungam khrabage kari gumbada nangna top oiba ngamba yaw khrabara competition amada hekta nang se reward phangba yaw khrabara adu mana hangli wahings de MLA gi masanu pasi pakhumung ta piwa ngamre Geetarani makhatari nangi papa gi mingsi na batawdana nasagi oiba kari gumba khara tawbungam laba matam aduda nang se mai pak ngamba oiga doribani nattaba tarabadi napunsi super zero da dum leigani natik leijeraga di kari gumba khara tawruga udlu aduma tawruga mingchet puruk ngamba tarabadi nasagi thamoi du su nasana sauthok sabam soidana phawragani adubu nangna adumna tawbungam loidaba oirega di kari su kana roina punsi do maramadona lairik tamba tok thou school estigi yamathun thokro asuna harikudagi MLA gi masanu pasi mapagi khut asi kanthalamnaga school gi ka manung lomdoina sangsinkhre mapana di school lomda sangkhidana magi damakta hai adu mana tadana adum sangsinkhre hojai Geetarani na mangona munni yengdun leramnaga masu school lomda sangsinkhre hojai MLA si ikai bu chopa nangduna lehore mathangi sindana madam Geetarani si mahausa mana hek tongbo auto si tongdun laglibani driver sna hairi nong khaki manung da nupi do aduki matik maming chatpa haibdu oikre masdi Geetarani na adom na haibiri nupi do kana no haina hangai driver asna kanabu oiruni nakhoi gi school da nong na principal oibi nupi du gi maramdani aina phongdok chari basi auto driver asnadi magi auto da tongli nupi si school gi nong na principal oibi nupi aduni haibasi khangmanate maramadona mana sumnu phongdok libani
Mana makhatari nupi ado thongna lingjen napandana pik thali akiba masela mata pakte haiduna aina tai nongma khaki manungda mayam sigi phibam sohali haibagi paw aina tarawani opposition party gi MLA gi machanu pasu nakhoi gi school adu tambani MLA aduna machanu pa gi damakta principal adu ngang na bagi damakta chalui hai adubo ona taina bada MLA adu oina principal na chairaga tanthokre hai asumna auto driver sin hairi wafam singsda Geetarani su yam nogli driver sin makhatari tobugi budi nupi do nauna thabak tawrukbada ngari bagi aduma tawribani makhatana adum yengbiu khara lerega di atei waza sing adu chap manana lichat hongkhraga dabani nupa si wafam singsda medang Geetarani na wadi ngangdana nokphet tawduna dum lai masing matung dole liu si numidangi matamni hauze Geetarani na whiteboard asida mana tawrkada thabak singi chart sing ithokli mathangi sindana school da mu ulagle ngasi si school gi angang singi mama passing school da loina kokhatuna meeting tawbugi program ama Geetarani ni sillibani maramaduna maphamsda angang singi mama mapa loina yokshinaragle tanjasta ramalingam haribu nupa aduge assistant waribu nupa sisu school list kari kari thabak thoram sing chatharibu no haibu khangdokna bagi damakta angang singi guardian chadun laglibani tanjasta nupa amana hairi anoba principal nupi isna angang singi mama pai khoibu maphamsda loina meeting gi damakta kaukhali aigi oiba motadi masi karisu kana daba thabakni ai khoina sujaga daba thabak sing adu tok thoktuna matam magna maphamsda laglibu si kana roi tanjasta Geetarani su makhoi myam mamang tholale maphamsda leribu nupi singsna hainari yengu handaki anoba principal nupi isdi setpada nupi police ki mahung mani aduna ni mana yam tamthiba misak moiri basi hauze Geetarani na mayamang sta leptuna khurumduna hairi lakpiriba mipung khudimuk putaram noksari aigi ming Geetarani tanjasta nupa amadi phone do wari sanaba lepte masdagi Geetarani mangun munni yangputagi pakhatuna wari sanarim libusi tokre hauze Geetarani na hairi maphamsda lakpiribu khudimakna school asiga yam naksina ba mari thamna de hebse ai khangi matam kuinadagi makhoi gi masasingbu schoolist da tamhanduna laklabasingadi shoidana khangbirangmani nahandagi ngasi phawda kari kari ahongbasing schoolist da lakrabano haibadu aduna yaragadi madugi maramda wafam kharadang phongdokpi nupa amana hagulaktuna hairi karimata ahongba leite madam nahandagi oirakliba phiba madumak ngasi su adum lai Geetarani na adu oiragadi asumna oiheliba sigi maram kananani haina dom khanbibagi nupa ma hagulaktuna MLA amadi MP na su school sibu chawkhanaba kariguma thaba amata tawide nupa mu hagulaktuna officer sing na su school se oriba problem singi matang da report amata thangat piba tawde nupi mu hagulaktuna mafam sigi government amadi system na kariguma kanaba thaba amata tawide masdigi Geetarani on sindur hangi nakhoi di kari kanaba thabak sing tawu yawkhrabage nakhoi tamliba school adu gi dimakta yai phanaba karibu sinba yawkhrabage sahar singda laiba mandir singbudi aikoina painting tawbiba semjin sajinba tawbiduna machu mamen thokna phajahanabagi dimakta semgat sagatpagi thabak sing lepa laite tawbudu sarkar nadi mandir sing phajahanabagi dimakta thabak thauram amata paikhalakpa laiba nate mandir singbu phajahlibasidi aikoi myama tawbu thabakni masdigi meeting tari myamsina man hari wafam si sumi haidun ngangna baurale nupa ma hugulaktuna mandir haibasigi school gadi khetnai makhoi ni di manaba yaroi masdagi Geetarani na mandir dagi school ne hena sengpham thoklibani oza singki phamthola haibasidi ishwar dagi suena wanglibani asuna man ngangli wafam sing sitabada ramalingam gi assistant oribu nupa sigi thamoi thusu apian mama pokle Geetarani na makhatari mandir singbu sembat sagatna bagi damakta di micham praja sing isna thamoi sengna magi leijaba sing dan tawduna kathoknari aduga school gi damakta di kari gi damakta dan tawbu ngamdribano mandir khakta natana atopa posak singi damakta su thamoi senga dan tawnana bagi damakta sem sabiragadi ahongba kyama purakpa ngamgani school singbu mandir ga chapana phajan bangamga doribani school khakta nate leiriba toilet sing sisu phajan bangamga doribani masigu wakhalon sing se isa gi thamoi nungdagi thadorakadabani thabak sudana nomagi sara tanjariba sinmi singi macha kya amasu school is diauribani ayama matamda makhoi macha singbu paisa talhanna bagi damakta thabak suhalingai school chang naina kahan birakte aduna aina haijaribasini yari makhai angang singbu sinmi ohenbiganu makhoi bu ningtabna laik tamhanna bagi damakta honabi gadawani ningthunga laik tamma ngamjadraba angang sing adugi damakta khanbiraga mayam puna tholoklo aiga khusamna duna chatminasi magi ngamjaba mateng sing pangbi asuma tawrum matamda da khunai si sap manana saukhat minaba haibadu oiga doribani adu erabadi isa gi isa sing su loina saukhat pa purak pangamlagani masing matungna Geetarani na parents alumni funding haina mingthonba donation box ama khinduna thamkre box asi manungda ahan boina mara paisa thada ba hore masdigi leiriba mipung khudimakna magi ngamjaba paisa sing box asi manungu thadanari masing matungda Geetarani na PWD gi office to call tawsirale officer nu pass na man hairi call tawjaraliba AC Puthurgi government school gi principal ni ngasidagi sahi mari romasda school gi thadarakba phansing di loina si nei haibagi report lai tawbudu school is de karimata semgat sagatpagi thabakti laite maramaduna ina haijaribasini yamathuna hayengmakta dagi thabak haubigadabani natabatarabadi school is de lairiba satra khudimaka loina na PWD gi office mamangda laktuna dharna phamgani asuna haramlaga call si kaktakire hojikti thabak tawdaba yararoi haibasi officer nu pasna su khamle mathangi sindana PWD gi maikaidagi school sibu nauna semjin sajinabagi damakta chawrba gari singmadi machine sing thadaragle aduga school sigi leiriba chhatra singnasu hanadagi motun leiriba school gi campus manung sibu sengdopagi thabak sing tawri tiek tun leirba gate sisu sindokre kintharaba fencing gi saruk sing sisu nauna check hapsin duna sansin gre
ꯃꯇꯧꯁꯨꯝꯅ ꯑꯇꯩ ꯑꯀꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝ ꯐꯖꯅ ꯃꯆꯨꯁꯤꯡ ꯇꯩꯔꯤ ꯐꯖꯔꯕ ꯄꯦꯟꯇꯤꯡ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯇꯨꯅ ꯊꯝꯂꯦ ꯒꯤꯇꯥꯔꯥꯅꯤꯅ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯅꯨꯡꯁꯤꯗ ꯎ ꯆꯥꯔ ꯑꯃꯗꯤ ꯂꯩ ꯆꯥꯔꯅꯆꯤꯡꯕꯁꯨ ꯊꯥꯖꯤꯜꯂꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯇꯣꯏꯂꯦꯠꯅꯆꯤꯡꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯅꯆꯤꯡꯕ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯂꯦ ꯑꯁꯨꯝꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯅ ꯑꯍꯣꯡꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄꯁꯤꯗ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯈ꯭ರೆ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯦꯗꯃꯤꯁꯟ ꯍꯧꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯃꯗꯨꯗꯤ ꯆꯥꯎꯔꯕ ꯕꯦꯅꯔ ꯑꯃ ꯁꯦꯝꯃꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯒꯦꯠ ꯃꯌꯥꯗ ꯊꯦꯠꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯕꯦꯅꯔ ꯑꯗꯨ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯗ ꯋꯥꯈꯜ ꯈꯜꯂꯛꯀꯅꯤ ꯑꯃꯗꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯁꯤꯡ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯦꯗꯃꯤꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯅꯨꯄꯥꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯁꯨꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯏꯪꯂꯤꯁ ꯇꯥꯛꯄꯤꯔꯤ ꯇꯟꯖꯥꯁꯤꯗ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀ꯭ꯂꯥꯁ ꯃꯅꯨꯡꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯣꯖꯥꯁꯤꯅ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯦꯝ ꯏꯁ ꯑꯥꯔ ꯋꯥꯁ ꯋꯦꯔ ꯁꯦꯜ ꯕꯤ ꯋꯤꯜ ꯕꯤ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯁꯤꯅ ꯏꯪꯂꯤꯁ ꯉꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯑꯔꯥꯏꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨꯅꯤ ꯇꯟꯖꯥꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯔ ꯑꯩ ꯋꯥꯍꯪ 3 ꯈꯛꯇꯪ ꯍꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯑꯗꯨꯒ ꯍꯪꯕꯤꯌꯨ ꯌꯥꯒꯅꯤ ꯍꯥꯏꯔꯛꯏ ꯒꯤꯇꯥꯔꯥꯅꯤꯅ ꯏꯁ ꯗꯤꯁ ꯗ ꯏꯖꯤ ꯐꯣꯔꯃꯨꯂꯥ ꯇꯨ ꯁ꯭ꯄꯤꯛ ꯏꯪꯂꯤꯁ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁ ꯉꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯥꯏꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯃꯁꯤꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯃꯁꯤꯗ ꯑꯣꯖꯥꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯦꯗꯥꯝ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯏꯪꯂꯤꯁ ꯉꯥꯡꯅꯅꯕꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨꯅꯤ ꯃꯁꯤꯕꯨ ꯀꯧꯏ ꯒ꯭ꯔꯥꯃꯥꯔ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯋꯥꯏ ꯗꯣꯟꯠ ꯌꯨ ꯁ꯭ꯄꯤꯛ ꯏꯟ ꯏꯪꯂꯤꯁ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯪꯂꯤꯁꯇ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯣꯖꯥ ꯅꯨꯄꯥꯁꯤꯅ ꯑꯩ ꯏꯪꯂꯤꯁ ꯄꯥꯕꯁꯨ ꯉꯝꯃꯤ ꯏꯕꯁꯨ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯏꯪꯂꯤꯁꯇ ꯋꯥ ꯉꯥꯡꯕꯃꯛꯇꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯈꯔ ꯑꯣꯏ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ 90ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯄꯨꯡ ꯑꯃꯈꯛꯇꯪ ꯏꯪꯂꯤꯁꯀꯤ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯏꯪꯂꯤꯁ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯍꯤ 12ꯔꯣꯝ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯕꯁꯨ ꯏꯪꯂꯤꯁ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯏꯪꯂꯤꯁ ꯉꯥꯡꯊꯣꯛꯄꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯏꯪꯂꯤꯁ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯖꯥꯁꯤꯡꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯏꯪꯂꯤꯁ ꯉꯥꯡꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝꯒꯤ ꯃꯊꯛꯇ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛ ꯇꯧꯅꯅꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯑꯩꯅ ꯄꯤꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯣꯝ ꯚꯥꯞ ꯇꯥꯔꯦꯀꯣ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯦꯊ꯭ꯁꯀꯤ ꯇꯤꯆꯔꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯅꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯒꯤꯇꯥꯔꯥꯅꯤꯅ ꯋꯥꯍꯪ 3 ꯈꯛꯇꯪ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯣꯖꯥꯁꯤꯅ ꯍꯪꯕꯤꯌꯨ ꯌꯥꯅꯤ ꯃꯦꯗꯥꯝ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯒꯤꯇꯥꯔꯥꯅꯤꯅ ꯃꯦꯊ꯭ꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯣꯖꯥꯁꯤꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯇꯤꯟꯁꯤꯟꯕ ꯈꯥꯏꯗꯣꯛꯄ ꯄꯨꯔꯤꯕ ꯌꯦꯟꯅꯕ ꯑꯁꯤ ꯈꯛꯇꯅꯤ ꯃꯦꯗꯥꯝ ꯃꯗꯨꯗꯒꯤ ꯍꯦꯟꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯨꯄꯥ ꯑꯁꯤ ꯈꯣꯟꯖꯦꯜ ꯂꯠꯂꯠ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯦꯊ꯭ꯁ ꯌꯥꯎꯗꯅ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯦꯊ꯭ꯁ ꯌꯥꯎꯗ꯭ꯔꯕꯗꯤ ꯔꯣꯀꯦꯠ ꯂꯣꯟꯆ ꯇꯧꯕꯁꯨ ꯉꯝꯂꯣꯏ ꯘꯔꯤ ꯑꯃꯒꯤ ꯀꯇꯥ ꯐꯥꯎꯕ ꯃꯦꯊ꯭ꯁꯀꯤ ꯍꯤꯁꯥꯕꯇ ꯆꯠꯂꯤꯕꯅꯤ ꯃꯦꯊ꯭ꯁ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯥꯏꯟꯁ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝ ꯍꯥꯟꯅ ꯐꯖꯅ ꯇꯝꯈꯤꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯇꯥꯛꯄꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯒꯤꯇꯥꯔꯥꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤ ꯃꯈꯥ ꯇꯥꯔꯤ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯑꯩꯅ ꯑꯗꯣꯝꯗ ꯄꯤꯔꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯁꯥꯕꯨ ꯁꯦꯝꯗꯣꯛꯆꯕ ꯉꯝꯗ꯭ꯔꯕꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛꯀꯤ ꯑꯣꯔꯗꯔ ꯑꯩꯅ ꯄꯤꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯁꯕꯖꯦꯛꯁꯤꯡ ꯇꯥꯛꯂꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯊꯪ ꯆꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯣꯖꯥꯁꯤꯡꯅ ꯃꯁꯥ ꯃꯁꯥꯕꯨ ꯑꯞꯗꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯞꯗꯦꯠ ꯄꯤꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯕꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯄꯥꯡꯊꯣꯛꯂꯤꯕ ꯑꯣꯖꯥꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡꯂꯒ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯅ ꯇꯧꯖꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯇꯥꯛꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯥꯏꯟꯇꯤꯁꯠ ꯑꯣꯏꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯑꯁꯤ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯤꯇꯥꯔꯥꯅꯤꯅ ꯍꯤꯁꯇ꯭ꯔꯤ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯇꯨꯅ ꯆꯩꯁꯤꯜꯂꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯦ ꯍꯧꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯃꯃꯥꯡ ꯍꯥꯛꯇꯛꯇ ꯁꯣꯏꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯝꯕꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯩꯁꯤꯜꯂꯛꯄꯁꯤꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯈ꯭ꯔꯦ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯏꯪꯂꯤꯁ ꯉꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯅꯪꯅ ꯍꯦꯛ ꯍꯥꯏꯈꯤꯕꯗꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯈꯛꯇꯅ ꯃꯌꯨꯝꯗ ꯅꯣꯠ ꯁꯦꯝꯅꯕꯅꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯗꯤ ꯅꯣꯠ ꯁꯦꯝꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯣꯠ ꯁꯦꯝꯕ ꯍꯧꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯆꯩꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯨꯝꯗ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯅꯧꯕ ꯂꯥꯛꯄ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯦꯗꯥꯝ ꯑꯗꯨꯅ ꯏꯃꯥꯗꯁꯨ ꯍꯣꯝꯋꯥꯔꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯐꯨꯖꯤꯟꯗꯨꯅ ꯅꯁꯥꯒꯤ ꯇꯧꯒꯗꯕ ꯍꯣꯝꯋꯥꯔꯛꯇꯨ ꯇꯧ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯎꯏꯗꯨꯅ ꯂꯩꯔꯝꯂꯦ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯈꯝ ꯊꯤꯜꯂꯨꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯆꯩꯗꯨꯅ ꯀꯥꯁꯇꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯔꯨꯝꯗꯅꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯥꯅ ꯌꯨꯝꯗ ꯄꯥꯟꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯉꯛꯅꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯄꯤꯇꯤ ꯃꯥꯁꯇꯔ ꯑꯣꯏꯕ ꯑꯣꯖꯥꯁꯤꯅ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯍꯥꯏꯔꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯅꯈꯣꯏꯗꯤ ꯗꯁꯥ ꯇꯥꯔꯦꯗꯣ ꯑꯩꯗꯤ ꯄꯤꯇꯤ ꯃꯥꯁꯇꯔ ꯑꯣꯏꯕꯅꯤꯅ ꯂꯝꯄꯥꯛꯇ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯊꯣꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤꯁꯨ ꯗꯁꯥ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯅꯪꯉꯣꯟꯗꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯂꯔꯅꯤ ꯑꯗꯨꯕꯨ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯁꯤꯗ ꯑꯉꯥꯡꯁꯤꯡ ꯆꯣꯡꯐꯟꯗꯨꯅ ꯁꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯍꯋꯥꯏ ꯆꯅꯥ ꯑꯉꯧꯕ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤꯁꯤ ꯊꯣꯛꯂꯛꯂꯦ ꯃꯥꯕꯨ ꯎꯕꯗ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯥꯒꯦ ꯇꯧꯔꯝꯂꯤꯕ ꯍꯋꯥꯏꯁꯤꯡꯁꯤ ꯐꯨꯔꯤꯈꯥꯎꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯄꯤꯇꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯁꯦꯝ ꯁꯥꯟꯅꯔꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯆꯣꯡꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ 1 2 3 ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯣꯡꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯥꯅꯥꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯗ ꯑꯩꯒꯤ ꯆꯥꯅꯥ ꯂꯣꯏꯅ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯄꯤꯇꯤ ꯃꯥꯁꯇꯔꯅ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯤꯇꯤ ꯇꯥꯛꯄꯤꯔꯤꯕꯅꯤ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗꯗꯤ ꯑꯩ ꯃꯤ ꯑꯃꯇꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯁꯤꯡꯁꯤ ꯃꯃꯥꯡꯗ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯆꯣꯡꯂꯒ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯋꯥꯍꯪ 3 ꯈꯛꯇꯪ ꯍꯪꯖꯒꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯄꯤꯇꯤ ꯃꯥꯁꯇꯔꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ